Arambai Tenggol Unit 57 gi member Laishram Aboicha masagi ANABA AMANA MARAM OIRAGA MANUNG MATAM CHADANA Leikhidabada Arambai Tenggol General Headquarters na Awaba Phongdorakli. Arambai Tenggol General Headquarters gi Control Room Operator Laishram Aboicha Thadorapa Chirol Amana hai Athauba Laishram Aboicha Tha asigi kuntareta Leikhidabani Mahakna hinglingai matamda Arambai Tenggol gi thabak thauram khudingmakta Mangjul Thana lakhibaga loinana Lanfam Gayada Thauna Fana Thingnarami Nushikhiba Athauba Laishram Aboicha Saiton Salan Konjil Part 2 dagini Mahakna Leikhidabada Arambai Tenggolna Thamoi Sokna Awaba Phongdokli Mahak Mathauna Leiba Ipurup Asibu Kannaba Hotnabada Thaudang Chauna Lauramba Tenggoloi Amani Athauba Laishram Aboichana Leikhidabada Setna Khaina Khibagi Awa Maisa Langhoriba Imung Manung Amade Marup Mapang Khudingmakki Awabadasu Arambai Tenggolna Sarugyari Haina Cherol Asina Makhatada Phongdorakli.